Bismillahirrahmanirrahim. Akikagi matangda ngasi aykhoy wafam khara khangminnasi. Akika kari numitta tawgani, kanagidamakta tawgani, karina akika tawgani, karamba matamda tawgani haibana chingba masigi sandokpa wafamsing aykhoy khangminnasi. Masigi sasata angang poglaklaba matungda kari amal taunaba yai amasung aykhoygi marakta taunadaba tawbadi yaba amal kharasu lay jo aykhoyna madubu karisu laytana khanbadagi natragana khangdabadagi tawdaba amal kharasu to nungsijarba hazrasing ahanbada aykhoy angang asi dunyada poglakpa matamda kari tawgani haiba asi khangminasi angang asi dunyada ahanba poglakpaga mahaki iru mairuja thokpigani sengna adugi matungda phina yomsanbire hairaga mahaki manakongda azal laugani azal lauba asi etlomgi manakongda azal laugani oiromgi manakongda akamat haigani abasigi amalsi nupa oirabasu nupi oirabasu haibadi poglakliba angangsi nupa oirasu nupi oirasu hairiba amalsi adum tawgane adugi matungda amal amasu lairi jo aykhoyna ayambana tawnaba thengnade manipurda asom mapalamdadi ayamba loina tawnai aykhoy manipurdadi itaw tawnadaba amal ama lairi madudi karino haiba matamda tahnik tawba asisini tahnik tawba haibadi angang asi poglaklaba matungda kisi kanagumba Allah wala buzruk oiba Allahgi banda maram chaba Allah wala amagi manakta aykhoyna khajur akangba natragana khurma oina puraga mahakonda saihallaaga mahakna saire iba khurmadu angangdugi maraitonda lekhanba natragana angangduda khutta khitang totlaga hairiba poto angangduda chuphanba amasung angangdugi damakta dua tawhanba sigisi tahnik tawba kaweba sisi sunnat neba Allah gi Rasul sallallahu alaihi wasallam naso sigisi tawramba amalam neba absigisi aykhoy manipurda ayambana tawnade to dosto ngasidagi aykhoy khanglabanina angang poglaklaba matungda azal lauraba matungda kanagumba Allah wala amada aykhoyna khurma natragana khurma akangba saihallaga madugidu angangdugi maraitonda lekhanba barkatki dua tawhanba sigi amal sisu aykhoy hapsansebe inshallah abasigi sigi sasata khohida aykhoyna ayatul kursi amasung kul mari asi solaga kamsilaga angangduda lekhanba sisu tahniki tarika amani si tawrasu yai do dosto tahniki matungda maru oiba masala la isi karino angang sigi akika tawbaneba aba akika tawbasi masigi sida aykhoygi marakta chamamnaba mayam ama lay khangnadabasu mayam ama lay khangagasu mapung phana yaujanna khangdabana maram oiraga masida chamamnaba chingnabasu mayam ama layeba abasigi sata internet ki mafam sida changaga thiruba matamdasu tarah gi makhan makhan gi wa mayam ama thengnayeba jistara aina ngasi mayam gi mufamda akika gi wafam thamakliba asi masigi si ay ngarang nahandagi akika gi matangda research tawbani ado maru oina mapung phaba larik aina yengbagi sata tonganna internet tagi akikagi matangda lakbo wafamsing aina research tawba matamda tongan wafam mayam ama thengnarakpadagi aisu chamamnadana amuka numit nini chon thakreba haibadi sigi maslasi internet ta iriba posting adugidu aina larikta thengnaraiba potudagi tonganba masala mayam ama layramdana aba adugidu amuka nauna muftiyane kiram singda tahqiq tawnaraga sisina karam tawbano haibado hangdoaga loinamak khandoaba matungdani ngasi mayamgi mafamda thamakadawriba asi masigi yamna sandokpa detailda changdabida aykhoyna khangdaba yadraba wafamsing adu khakta aykhoy khangminasi to ahanbada aykhoy aqika hairiba wahi asisigi artha khangseba aqika haibagi arthadi angang pogakpa matamda mahaki makokta yauraiba samdu adugiduba aqik kawweba abasigi sidagi lauthogani akika la ibase to akika tawbagi masnun tarika khwaidagi hena phaba tarika di karino haiba matamda kanagumba migi imungda angang nupa poge
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯍꯥꯃꯦꯡ 2 ꯂꯦꯟꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯗ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯍꯥꯃꯦꯡ 1 ꯂꯦꯟꯕ ꯍꯥꯃꯦꯡ ꯅꯠꯇ꯭ꯔꯒꯁꯨ ꯍꯥꯃꯦꯡꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡ ꯖꯣ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯌꯥꯕ ꯖꯥꯎ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯨꯝꯕꯥ ꯑꯣꯏꯒꯦꯔꯥ ꯍꯥꯃꯦꯡꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩꯔꯤꯁꯤꯡꯁꯤ ꯁꯤꯁꯨ ꯌꯥꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ नुपा ओइरगना अनि लेनबा नुपी ओइरगना अमा लेनबा अब लेनगदौरिबा हमें असे सिगिसी अमोम ओइगेरा लाबो ओइगेरा अनि मक्ता याई करिसु काइदे अमोम सु याई लाबो सु याई अदु सिगिसी लेनबा अब अंगांग गी अखोइनदि अकीका तौबा मतमदा हमें लेनबसिदि खंगेबा अदुगा मरु ओइबा पोइनमा जिसकी अकीका आइना ममिंग थोलिबा पोसे सिगिसिदि करिनो है कंदा अंगांग गी मसमदो जिस दिन मागी अकीका तौरिबा नुमित्तो अदुदुदा नुमित 8नी सुबदनी अकीका तौबसी ख्वाइगी अफजल ओइबा तरीका से नुमित 8नी सुबदनी नुमित 8नी सुबा मतमसिदा अंगांग सिगी ममिंग सु थोनगनी अदुदुगा महाकी मसम ककनी मसम जो मागी पोगक मतमदा मंगोंदा याउरिबा मसम सिंग अदु लोइनमक कोकथोकनी अदुदुगा मसमदुगी लुम्बगी चांगदो अदुगिदु चांदीदा नत्रगना सनादा अखोइना ओंथोअगा हाइबदी लुम्बगी चांगदो अदुगी दुदु ग्राम 2 ओइरो 3 ओइरो अदुगी लुम्मेने अदुदी सना ग्राम 2 ओइरो अम ओइरो जो बि लुमिदु सनादा ओइगेरा चांदीदा ओइगेरा अखोइना अदुगी ममनदो सदका ओइना पिथोकपा अब सिगी सिदा अखोइना खंगे अंगांगी मसमदु कोकथोअगा मंगुदुगी गी लुम्बदुगी चांग अखोइना चांदी की ममंदा नत्रगा सना की ममंदा सदका तौरनी हाइबा से अब अकीका की सादु हान लेनगद्रा नत्रगना अंगांग की मसम हाना कोकद्रा अब अंगांग की मसम हाना को सुयारे नत्रगना अकीका की सादु हाना लेल सुयारे अनिमक कोई हरज नहीं अब सिगी सिदा पंजखरिबो वफम असिदा नुपा की दमकता हमें अनि लाबो ओइगेरा अमोम ओइगेरा नुपी की दमकता हमें अमाइना पनखरिबो असि असिगिसिदा कनागुम्बा मी अमा अकीका तौनिंगे तौबतबो महाकी इमुंगदा नुपा पोगे अकीका तौनिंगे महाकना हमें अनि सि पुथोकपा ngamdreba अदुदी कोई हरज नते महाकना महाकी मचा नुपादुगी दमकता हमें लाबो ओइगेरा अमोम ओइगेरा अमा खक्ता लेले तरे सुबा नुमित असिदा करिसु काइदे अदु गुंजाइसनी यायेबा अब कनागुम्बा मी अमा बिल्कुल गुंजाइस ओइद्रेबा अकीका तौबा ngamdreba तो ओइबा तारगसु महाकना अकीका सुक्तौ तौद्रे अदोरसु यायेबा करिसु काइदेबा अकीका सुक्तौ तौद्रसु यायेबा करी मरम गिनो यारिसि अकीका की अमल असि सुन्नतनी अमसुंग मुस्तहबनी सुन्नतनी अमसुंग मुस्तहबनी हाइबदी सुन्नतनी हाइबदी अल्लाह की रसूल सल्लल्लाहु अलैहि वसल्लम न खुद तौरंबा अमलनी अदुगी एतबारदा सिगिसी सुन्नतनेबा अदुगा हुकम के एतबार दा इखोई दा सिगिसी करी हुकम नो हाई मतमदा सिगिसी मुस्तहब की दर्जा दनेबा मरमदी सुन्नत तसु तौदबा यादब सुन्नत हाइबमा तौरसु तौदरसु याब सुन्नत हाइबमा तौरसु तौदरसु याब सुन्नत सिंग अदु मुस्तहब की दर्जा दलै अदुना सिगी अकीका तौबसे सिगिसी मुस्तहब नेबा अदुना तौद्रे अदु कोई हरज नहीं तौदरसु यायेबा अब कनागुम्बा मीना 8नी सुबा नुमिसिदा तौबा ngamhौद्रे अदु ओइबा तारगदी 33नी सुबदा 28नी सुबा फौबदा अकीका सि तौबा याय अब 28नी सुबा फौसिदसु तौबा ngamhौद्रे अदु ओइबा तारगदी एनी बी टाइम दा अंगांग सिगी अकीका तौबा याय अब तौबा मतमदा इखोइना वखंदा थमगदबदी सिर्फ अंगांग सिगी पोकपा नुमित्तुदगी नुमित 8नी हाइबसे हप्ता की हिसाब से सिगिसी पारगा तौबताय जैसे कनागुम्बा अंगांग अमा इराई नुमित पोए महाकी अकीका से अखोइना चही अमगी मतुंग ओइरो था अहुमगी मतुंग ओइरो था मरीगी मतुंग ओइरो चही अनीगी मतुंग ओइरो जब भी महाकी अकीका तौबकांदा महाकी पोखिबा नुमिसी इराई नुमित ओइबनिना अखोइना सगोन से नुमिता अकीका तौबीबा सुमै तौदना थांजे नुमित पोकपा ओइरे अदु इराई नुमिता सुमैना महाकी अकीका तौबीबा हाइबदी हप्ता की सिगी नुमित सिगी से अखोइना खाइदोअगा थंबा तायेबा अदुगा असल अकीका तौबगी तरीका दी 8नी सुबदा तौबा असिनी 8नी सुबा तौबा असि अल्लाह की रसूल सल्लल्लाहु अलैहि वसल्लम मसामकना हसन हुसैन की अकीका 8नी सुबदा तौबी
aduga mamingsu taretni suba numit asida thonba aduga tahnik tawbasisu adugi mamangda tawba ab akikagi sasi sigisi karamaina tawgani akikagi sasi aikoina khwaide hena behtar oina phabadi karino hai matamda ahum thokne enthokani amana mari mata sing yumthang naba singda pigani amana sadaka tawthokani amana imung manungi damakta chani ngai gi thamaga chagani अब akikagi sasina walima tawba yabra natragana sigi dawat tawba yabra to dosto akikagi sasina kanagumba migi damakta aikoina haibidi imung sida akika tawre akikagi sa lele ab sa leliba sasi sigisina nongalaga natraga numittudo oirasu walima tawraga aikoina mingonda chak pichaba yai karisu kaide sumai tawdna akikagi tanate kurbani gi sasina su walima tawba yaiba ado dawat tawrasu yaiba akikagi sasinasu dawat tawba yai walima gi chak pichaba yai karisu kaide ab aina mamangda panjakhriba asidadi akikagi asi hameng natragana jaw natraga hamengi category da leiriba jo kurbani tauba yaba sasing sigi matangdani aba sangi matangdasu lai kanagumba miyama hameng leningdre natragana atai karisi jawlangda natabida sandoina tawninge ado itaragadi mahaki hisada nupagina sandadi hisa taret thoidana taret thoiba sigi manungdagi nupagina hissa ani nupigina hissa ama oigadami अब नुपागी कनागुम्बा मीना हिस्सा अनि तौद्रे अमा खक्ता तौरे अदोरसु कैसु काइदेबा अब संद तौबा तारसु अब अदु नत्तबिदा हिस्सा हिस्सा करिम फोबे एंगदबिदा पूरा संसेमा अदुम अकीकागिने न लेला तौरसु करिसु काइदे यायेबा दुसु तो सियो फोबदा अकीकागी मसाइल अखोइना हाइफेट की चौराकपा खंगे अब सिदा अखोइगी मनुंगदा चिंगनरगा लैबा अमसुंग अइना नेट सर्च तौबा मतमदा थेंगनबा अखोइगी मसलकता याउदबा अदुगुम्बा मसला खरा संदोकचरमगे अहानबदा अकीकागी सा असि अंगांगी वली हाइबदी मपा ओइगेरा नत्रगना अकीका तौबीरिबा मीदु अदुगिदुना सासी चाबा मक्रूनी अमसुंग अंगांगी ममासिना सासी चादबा मुस्तहबनी हाइबा वही खरसु थेंगनै तौबतबा मसिगिसी बिल्कुल नत्ते अंगांग दुगी मपा ओइगेरा ममा ओइगेरा लोइनमक अकीकागी सा अंगांग मसादुसु याय लोइनमक चाबा याय सिदा कोई मना अमा फोबा लैते सा चाबा यादबा मतमदी अकीकागी मसलागा मरी लैनदे सा चाबा यादबा अमा लै अदुना करिनो हाय मतमदा अखोइना नजरमानीबा हाइबदी कनागुम्बा मीना वखंदा खनख्रे अइगी इमुंगदा नुपामा पोगकपा तारगदी अइना सन्नमा लेनगनी एना माना खनख्रे अब मागी इमुंगदा नुपामा पोगे अदु माना संदु लेलिबा मीदो नजरमानी खरिबा नुपा पोगा अदि सन लेनगनी एना खनख्रिबा तौख्रिबा मीदो अदुगिदुना हाइरिबा सादु चाबा यादेबा अदुमै तौदुना हर कोलम खुदिंगमक्ता अइना अदु ओइरकपा तारगदे अदु तौगनी हैना खनख्रगा अदुगी पोतु तौबा कांदा हाइरिबा पोतु चाबा यादबनी अदुगा अकीकागदि हाइरिबा असिगा मरी लैनदेबा अदुमै तौदुना थेंगनबा अमना अकीका तौदबा तारगदि अंगांगदुना हयेंग कयामत की नुमित्ता शफाअत तौबदगी थिंगगनी अंगांगदुदा शफाअत तौहल्लोय हाइना तो दोस्तों सिसु अदुगा करिमता मरी लैनदे अंगांगदुगी अकीका ngमदगदी तौ ngमद्रगदी तौगनु करिसु काइदे अदुगी दमक्ता तौदबा यादे हाइबा कोई अमा फोबा लैतेबा अदुना अंगांगसिगी अकीका तौहौद्रेना हयेंग कयामत की नुमित्ता महाकना शफाअत तौरो ओइ हाइबगी करिसु लैते अकीका तौखिद्रसु अंगांगदुगी तौफम थोपा शफाअते दुम तौरकनेबा हाँ एक सुन्नत अमलनी मुस्तहब अमलनी अफबा अमलनी सिगिसी तौबा मतमदा यामना फै तौगदमी अंगांगदुगी दमक्ता अखोइना ममिंगदा सदका पिथोइमिना अकीका तौथोइबनिना अंगांगदुगी मथक्ता लाकपा याबा अफात बलियात खुदिंगमक्तगी सो अल्लाहना काइथोपिगनी तौगदबनेबा अबसि तौदबा सुक्या यादेना खल्लगा तौबा तारगदी अमका अदुगिदु ओना तैनबा मसला अमदा चतखरगनेबा अब अकीका तौबगी मरमदा अखोइना खंगमिना अकीकागी दुआ सु खंगमिनसी
Allahumma hazihi aqiqatu ibni hairaba matungda aqiqa tawriba midugi mamingdu hairani adugi matungda damuha bidamihi wa lahmuha bilahmihi wa azmuha biazmihi wa jilduha bijildihi wa sha'ruha bisha'rihi Allahumma ja'alha fida'an li ibni minan nar إني وجهت وجهي للذي فطر السماوات والأرض حنيفا وما أنا من المشركين إن صلاتي ونسكي ومحياي ومماتي لله رب العالمين لا شريك له وبذلك أمرت وأنا أول المسلمين اللهم منك ولك hairiba dua asi solani adugi matungda bismillahi allahu akbar hairaga aikhoigi akikagi sa adu lenganeba absisina akikagi duani ab kanagumba mina akikagi dua si phadre sondre bas magi wakhanda niyatta leire ki ai fulana mi sigi akika tawribani hairaga mahaki niyatta leire aduga adum sa len bataraga su koi harajnate yai kari sukaide ab akikagi sa asi masigisi lairabasu chaba yai ina khunbasu chaba yai aduga sasi aikhoina thongdringaida sawaina elasu yai thongaba matungda elasu yai natragana yumda thongaga mayam kaujalaga chaminarasu yai walima tawrasu yai sisigi damakta dawat tawrasu yai loinamak yai chaning momongda chaba yai to dosto se fuda aikhoina akika gi masala khange aduga makha tarakpada angang asi chawre aduga ahanba wa haiba hirakpa matamda mahakonda kalima sikhaigadabani kalima tambigadabani angang asigi chahi taret surakpadagi mahakonda shariyat ki hukam sing ase mahakonda khanghangadabani amasung mahakonda madubu tawhangadabani abo chahi tara surakpadagi di zaruri oina mahakonda chahi taret tagi koina shariyat ki akam sing zarur oibasing mangonda loina khanghangadami aduga mahakonda tawningai gi themgadabani si tawsi tawina nupi oirasu chahi taret tagi parda gi hukam tawgadami parda taw sisi hangdokpa yade si tawgadami wa ngangbada sigi halatni jo shariyat ki ahkam khudingmak tambigadami aduga jab angang sigi chahi tara surakpadagi di mahaki mathakta shariyat ki har thabuk khudingmak si tawdaba yade haina lazim oina mahakonda tawhangadami namaz solhangadami nupi oire mahaki parda tawhangadami amasung shariyat ki har akam khudingmak loinamak tawhangadami ab sida tawoi yadaba tare adu orsu mahakonda phuraga orsu tawhangadami si Allah gi rasul na so hairam potni chai thammu haina hairam meba aduna aikhoi gi matamda hujikti chatnabi oina tawre kona gyan ta sarakani kona gyan ta sarakani na aigi ichasi chahi tara tanatana aigi ichasi balik phara aba matungda fawba aikhoina mahakonda na namaz ki hukam piribra nupi organa mahakonda parda ki hukam tawde bas jesa tesa mana lairi mongda adum laihalliba aduga aikhoi gi wakhanda khalle kona chumjarakanena to dosto makhongda linghaudraba makhongda chumhaudraba poto adugi dugi mathakta aikhoina yumbi hapkatluba yaroyeba aikoi yum saba kandadi makhong linghauningai nena makhong si chechal hauningai nena makhadagi tawtharaga paisa mayam ama changhallieba kona aikhoina mathakta hapkatninga asu yaningai gi nena aduga yumdudagi su hena zaruri oiriba aigi ichase sigi sidadi angang oiringai sidagi chahi taretagi chahi tarasi dagi jo shariyat na hairiba amal tawdab tardi phuro na hairiba se sigi mafam sidana ikhoina khale kon tawjarakani kona gyan tar a tawjarakani thadu ieba bilkul yaroi ngasi ikhoina piingai dagi mahaki makhong asi chumna makhong asi majbut ohel haudraba chechal halaudraba kalhau haudraba kona tawrakpa tarasu mahakna tawgidu tute fute khara natana mapung phaba shariyatta chap yungna leppa haibado suoi oithokpa ngamoyeba aduna piingai dagi chahi taret tagi tambiba hogadami chahi tara dagi amal tawdaba taragadi adugidu chaiga phuraga amal tawhangadameba to dosto Allah Taala na ikhoi khudingmak hendok thoidok namal gi pangal pinabibo oisanu amasung akika gi matangda atei chingnaba
masail atai leiba taragasu makhada comment de dum hairo inshallah makha tana adugi paukhum su pijarake Allah na ikhoi khudingmak amal gi pangal pina bibo isanu wa akhiru dawana alhamdulillahi rabbil alamin